Image Paodam yang tabiri basing butaram noksa boloyana kurumzari. Paodam asige maroy pauda PM Kisan Yojana ngasi PM Modi na launch tawkre. Handaki baje asi hopeless ni haina social researcher amana haiki. AFC na DSA trophy ki winner oikre. Hauzik mapungoy paulo birasi. Prime Minister Narendra Modi na Pradhan Mantri Kisan Samman Nidhi Yojana ngasi Uttar Pradesh ki Gorakhpurda hudokre. Electronically transfer kuthangda khangalaba lomi kharagi account da ahan batangka ki oina lupa lising ani hapsin gani Fertilizer Corporation of India ki ground da nominee ki oiba BJP Kisan Morcha gi National Conference su sathari bani Thoramadu da PM Modi na wangangani PM Kisan scheme gi makhada khangalaba lomi kharada har su mahakna yenthokani Gorakhpurda sagadaba tongan project kya gi damakta su PM Modi na urep uyung tamgadori Makhoi dugi manungda Kandla Gorakhpur LPG pipeline amadi Gorakhpur Azamgarh Link Expressway yauri. Manipur ki Chief Minister N Birendra ngasidagi state level Pradhan Mantri Kisan Samman Nidhi PM Kisan Imphal West ki maya Imphal ki manung chanba Sati Khongnang Bengunda pangthokpa tharo amada hudokre. Tharo amadуда PWD IPI Minister TS Biswajit, CAP NPD Minister Karam Syam, Agriculture Minister B. Hankhalian, Deputy Speaker K. Robindro, MLA Singh S. Dingo, Asabuddin, T.S. Satyabrata, Manipur Chief Secretary, DGP amadi atai civil amadi police ki mako thongba official kaya su saruk yaki. Ngasigi tharamadui manung channa CMIST amadi PMJAY card lising amachamapan rom Pradhan Mantri Ujjwala Yojana gi makhada LPG gas connection imung chahum romda PM Kisan card lising amachamri kunthra taro labor card miyoi kunthra romda amadi LED bulb na jingba singsu yenthoki hairi Tharamasi mangoina CM na PIC maya Imphal gi nongna saba building amadi Komlakhong police outpost sangaramki ICAR Manipur Center Krishi Vigyan Kendra of Imphal West Chanchanpur and Tamenglong na kusam naraga sinuna ICAR Complex Lamphal Pata Pangthokpa Tharamda Pradhan Mantri Kisan Samman Nidhi hudokre Tharamadуда Manipur State Planning Board ki Deputy Chairman S Rajen saruk yabaga loyana ngasi hodoli ba scheme asina longmi singna phauthok sathok matik chana puthokpa ngamalagani haina S Rajen na phongdokhi Pradhan Mantri Kisan Samman Nidhi PM Kisan launch tawbagi thauram Tamenglong District Administration su district asigi oina pangthokre Thauramadu Tamenglong District Headquarter da leiba Sekinu in da pangthokhi Tamenglong DC Ravinder Singh IAS amasung District Agriculture Officer SP Labjoy na mathangsina Chief Guest amadi guest owner oina saruk yaki Chief Guest oikiba Dig L. Ravinder na haikibada PM Kisan Project asi lairaba longmi singda selgi mateng pinabagi pandamda hudokpani sahi amada pigdaba lupa lising taruki sampam asi tangkak ahumlak thokna lupa lising ani longmi singi account da hapsin gani hairi ngasigi tharamadуда yamlaba miyamna saruk yaki Laibak asigi mafam kayada hudokpagum Kaching District ki oinasu Pradhan Mantri Kisan Samman Nidhi PM Kisan Scheme ngasi Deputy Commissioner Kaching Office Complex ta hudokre District Administration Kaching asinna pangthokiba tharamadуда Purit Sabam Jiten Adaksha Kaching Jila Parishad Nauram Sanjit Kumar Chairperson Kaching Municipal Council Khumuksam Laima Chairperson Kaching Khuno Municipal Council amasung Nailanthang Talent DC Kaching Thauram Mapusing oina saruk yaki Longmi Singh Club Organization Singi Mihu Singh Kayana saruk yaki Tharamadudha scheme asi kudong chaba phanglagadaba Longmi kharada letter of intimation yenthoki Kaching District ki Kaching Police Station ki manung chana leiba Indo Burma Sugnu Lambi Kaching Chunangda Tata Tipper amaga Activa amaga thengjinabada imung amagi piklibi masanupi ani yauna mapa macha ahum sire amaromda angang ani gi mama aruba phibamda sokpadagi Remedy Hospital da laikana kre hairi Laibak tiba thaudo adu ngasi nungthil pung ama minini purom tarakpada thokibani hairi
Laikhidraba mioising adudi Laikuram Kishan Chahi Nipu Apokpa Khomai Yaripok Lemanai Santa Bazardagini Laikhidraba Mahaki Masanupi Ani Aduna Laikuram Demondi Sahi Taru Amasung El Daina Sahi Ohumni Aduga Sokpadagi Laikan Nariba Mama Adugi Mamingna Laikuram Ongbi Sa Zaubi Sahi Kuntrom de Kowi Makoi Mari Ngasi Kairak Lomdagi Kaksing Lomda Hankibada Mapamaduda Tata Tipa number MN04A 3020 ga Makoina Thorakpa Activa number MN01F4567 ga Mamai Tangaina Bada Mapamacha Humadu Siraga Anganganigi Mama Sa Zaubina Oi Thangba Kongi Saru Kaibadagi Laikanaduna Laiki Paodam Hek Pangbaga Kaksing Police Ki Team Mama Sangshinduna Asokpa Madi Asiba Mapamadudagi Lautoklaga Kaksingi Jiban Hospital da Pukhatki Hairi Asiba Haksang Ahumadu Postmortem Gidama Jennimski Mirel Sangda Thamkre Kaksing Police na Thodo Duga Marilena Sumotu case ama Lakhotuna Thijin Humjinba Hokre Hairi Padma Ratna English School Kaksing Bulin Kalamba Laikhidraba Salam Khetra Singhi Nauna Saba Mitam Maikum Hangdokpa Madi School Asigi Apaba Mairoi Singda Mana Matum Yentopagi Thora Amangasi School Gi Auditorium da Pangthokre Thoramaduda Retired Teacher KSS Mangolna Mitamgi Maikum Hangdokpagi Thoramaduda Social Activist N Mohandas School Asigi Hanagi Principal K Sundari Hanagi Oza N Punimana Singba Kayana Daista Pangki Ngasigi Tharamda School Asigi Tonga Class Singi Makok Mathang Taraba Apaba Mairoi Sing School Sanaina Kaba Oza Amadi Satra Sing Atay Activity Kayada Mithoi Mihenba Singda Mana Piduna Puning Thawatki Manipur Chief Minister N. Birena Koirengai Thong Asi Sangakre, Tharamaduda Works Minister Tias Beswajit, Chief Engineer Tem Banasingba Kaya Susaru Yaki, Ngasi Sangari Bathong Asi PWD Gi Santang Makada, Lupa Crore Tarahumdoi Changna Sakibani, Tharamaduda Wangaduna CM na Hai, Sarkarna Pakatkani Haina Lautokiba Sing Tabak Oina Pantolakli, Lengang Praja Miyang Kanduna Zakot Tharang Kaya Lep na Pakatli, Ngasi Dagi Sahi Kun Kuntragi Mamangda Tharam Daba Koilas, Handak Thariba Sigumna Uramloi Masigumba Tharangasi Was Minister Madi Engineer Singya Kanba Hona Jamani Ngasi Sangariba Thong Manata Lairiba Lambi Thaido Haliba Yum Aniasi Lauthokpiro Karigumba Masagi Lamoirabadi Lengana Compensation Pinaba Honagani Lambi Thaidok Pasna Numidangi Matamda Impaldagi Halakpada Kudong Thiba Kaya Mayot Nabayai CM Namakata Kibada BJPSC Communal Oiba Party Nate Hindu Khatagi Party Sunate BJP na mi ama Hindu onthokle haibai khuda mata puthopiu social media da taunariba propaganda mayam asi karino khangdre Hindu Muslim gi wafam gyan tadre aikhoina tawgadabadi human resource ni miyoi bagi seba da naksinna salaba kanda miyoi bagi nungsinaba hengani dharma haibasi leite haiki Hauze sathariba Manipur Legislative Assembly da putholiba budget asi Priority Pigada Pamdana Pidre, Pioida Pamdana Pire, Puna Yangbada Handaki budget asi hopeless tare, Wapamasing asi, Press Club da Social Researcher Sarto Tondana Komna Paumising Nabada Mahana Pondokibani. Mahana Makata Aduna Police da Piriba, Priority asi Sadatara in Toy Dasming Mapantare Education da Piriba Sadatara in Toy Dasming Ama Piragasu, Ngasi Pauba Larik Panganbangamdri. Youth Affairs and Sports da maming salabasu chada Synodasmic Maritaru Khata Pibasna Apaba Sanare Kaya Yamna Putokodoribano Art and Culture Manipur Ina Kule Hainaribani Adubo Masida Sada Synodasmic Amama Panasna Kayam Yamna Pagahan Bangamgodoribano Haiki Fishery Matanda Magna Pondokibada Sahi Yamada Manipur Gidaka Ribasi Metric Ton Lising Yankai Toini Putokli Bana Sahi Yamada Metric Ton Kuntra Toika Putokli Waliba metric ton lising kun mapandagi pusalakli aduna piriba budget asi sada Synodasmic ani manga khaktani masina awat pangasing aikoina mato karamna puthokpa ngamgodoribano maram sing asina budget asi analyze tawba watle Manipur gi damakta putholiba punba budget crore lakh tara taruk lising tara mathoi satruk humdra mathoi dasmik taret mangani department punamaki oina putholiba budget na lupa crore Lakh tara mari lising ni puni toy samapa hundrama toy dasmik mapan ahumni deposit tagani haina launari basna lupa crore lising ama samri supna manga dasmik mari mangani haina panari deposit tai hairi basi amaromda phai masina sarkar da hena exercise tawninga kani miyoi lakh kuntrama toy leiba
asi lupa crore 13 khakta sina mato karamna chalaigadoribano haiduna budget asi phajana analyze tawragadi hena phagani haina mahana phongdoki Dr. Okulabidu Maitena Iba Parliamentary Election in Manipur 1952 to 2014 Koba Lairik Amangasi Manipur Press Club da Phongkre Lairik Phongbagi Tharamaduda Nauria Pakhang Lakpai Assembly Constituency ki MLA S Subhasan Ramasung Manipur University ki School of Social Science ki Hanagi Dean Professor N Joy Kumar Anina Sigres Amasung President Aduga Professor KSS Bimola na Geso Honor Oina Saruk Yaki Ngasi phongkiba lairiki maramda Professor KSS Bimola na wafam kaya phongdorakli Jananeta Irabot Ningsing Lop Kaksing Manipur Sina Players Day Celebration 2019 hayeng February ki tang kunmanga ki ayuk pung 3 minini pung mga tabada Irabot Park Kaksing Kaithel da pangtholagani Tharamaduda District Sports Association Kaksing President Yangkhom Mangol Jauna athoiba mithung Janeta Irabot Ningsing Lop Kaksing President Surjit Khetrimayumna Thorom Mapu aduga Image TV Kaksing Chief Editor Uttam Kumar Naurem amadi Junior Mr. World Naurem London anina akhana mithung sing oina saruk yagani Thauramadu manung chana Kaksing lamdam asigi ahal oiraba sanaroi nupi ama yauna miyoi mapan bu ikai khumnaba utkani Thoubal District ke Hairok Assembly Constituency ki manung chana leiba Nongpok Sekmai PIC gi Grade 4 gi staff sing leitabana Health Center asigi 24/7 services ta kudong chadaba awaba kaya mayok nare hiramasida Mari Lainaba Loisang Amadi local MLA na miyang sangbiduna athuba matamda awat pa staff sing numi humni gi manungda thabirak trabada khongjang sangsilagani hairi ngasi nungtil lekai gi club organization mera paibi amadi miyam na awat pa staff sing athubada hapiyu miyam na thengnariba awaba sing ko on biyu haiduna health center adu phauba khongjat ama latuna Mari Lainaba sing da wakat ki khongcha aduda saruk yakhiba sing na phongdorakibada PICSC 24/7 services laibana ahingi matamda duty tagadaba staff sing grade 4 amata laitaba maroina chakida laitabana doctor sing nursing duty taba ngamdabadagi miyamda awaba kya mayok na hale night services lepagi pam de laire maramaduna hairok esigi miyamgi mihut oiriba local MLA amadi Marilena ba lenga kiloi sangna akanma miyang sangbiduna watliba staff sing asi hapiyu karigumba thubada hapirakdaba taragadi miyamna akanba Khongjang sing sangsalagani haina su phongdorakhi State asida phangjariba mahausa pothok sing ningthina sinarabadi state asigi semilon phagahanbada chauna mateng oigani haina Health Minister Eljanta Kumar na phongdokre ngarang numidang Directorate of Ayush ki makhada Manipur State Medicine Plant Board amasung State Ayush Society anina puna sinuna Hotel Classic Grandi da pangthokpa promotion of herbal garden and upliftment of economy of the state through agar plantation haiba nong magyoiba kananabada phongdokibani mana makhata kibada lenga asna lamdam asigi semilon phagana bathaba kya paikatuna lagli state asigi sing tamani makta medicinal madi herbal plant agar thabai kudong chabale rabaso potential amadi manpower leitabana ningthina sinaba ngamdri masi ekhoi puna khangminaduna mafam matam chana sinaduna lamdam asigi semilon phagalhansi haina phongdokhi Salai Holding Private Limited के subsidiary unit ama oiriba Smart Society Manipur Sagolban Tera Lokrak Pamleka Impal West Nasinna ngasi Thoubal District ki 33 Hairo Assembly Constituency ki manung chana leiba Ukhongsang Maya Lekai da Phisabi sing da phi sana ba lang yanthokre and Ditya Tharonga Melena ba wafam sing phongdaladuna hai NEIDP na ekhoi puna hingminasi haiba pandam da Phisabi sing da phi sana ba lang pithaba amasung Phisabi sing bu thabak piduna Imung kuding semilon phagatnaba honaduna lagli masidantana makhal kaya gi mateng kaya amasu pithaduna lagli aikhoi puna hingminasi haiba pandam asida pungning changna thabak tausi haina phisabi singna pungning changna phisabiduna imungi semilon phagahanduna chakhatpa hairok assembly constituency ama Manipur ama puraklasi haina phongdokhi Aikhoi puna hingminasi haiba pandangi manung chanba oina pangthokiba thoramaduda hairok SC candidate oikiba oigadoriba and Dityan NEIDP Manipur State ki Treasurer L Ira Vice President NEIDP hairok SC
KS Sama, Vice President NEIDP Hero SC and Dhanapati, Secretary Society Smart Manipur TS Punabati, Manager Smart Society and Nupi Masa Team Leader K Beni AO Smart Society Manipur Masung KS Indureka Supervisor Natharamapu Singona Saruk Yaki. Ngasi nungtil pung tala nithoi makhairom taba matamda 37 Battalion Assam Rifle Kadam Tala Jiribam amadi Institute for Children with Disabilities ICD Lakhipur Ward number 9 Jiribam anina kusamaduna ICD Lakhipur Jiribam Cultural Holder Disabilities singi oiba polam sing yenthokre Tharamasida 37 Battalion Assam Rifle ki Major Ganesh Mehra ICD Secretary O Anita Devi amadi Parent Association of ICD ki Secretary S Sasikumar Singh Present members in on dice the punky. Disabled or sing da polam yentopoki Tharamasida, Satpangam Dramamio, Tereta, wheelchair, mid uba walabamio nipuda, Madi, Nata Bawalamio, Marida, hearing at Yentopokana, Angang Singi Hawatum Suyentoki. Manipuri Saita Parisa Ziri Banasin Takudingi Araba Nomizing Mid Kudinda, Pangtokpa Saireng Sedinaba Tara Amaziri News Network, JNN Gi Conference Holder Pangtokre, Ngasigi Tharamasida Bangladesh Tagi Hamom Tanubabu Singh, Director Chauba Memorial Manipuri Intellectual Property Museum, Kamalganj Maulabi Bazar Bangladesh, S. Khogendra Singh President Manipuri Saita Parisa Ziri Bamadi, Tha Panthoina Mathangsina, Chief Guest President Amadi Guest of Honor Singh Oina Saruk Yaki. Numit Marini Suman Sasagadaba RBS ke screening routine immunization pre health checkup amadi malaria test pangthokpa ngarang dagi Khenjoi block ki village tareta pre health camp pangthokre Moregi MO in charge Dr. KS Santi Kumar Singba team na village adu sangsinuna pre health camp pangthokibani ke maduda khunadu ki khunja sing da lem na layang bagaloyena hida langthak sing su lem na piki amadi miron bimama sing da titi hida kapthokpa amadi angang sing da polio hida deworming tablet sing su pizaki Hariba program asida district community mobilizer Sandal gi Miss Dobir gi team amadi PIC Moregi RBS ke gi Dr. Bidya Lakshmi amadi atai staff kunna saruk yaki ngasi nini sanba numita Yangolen sub center gi makhada leba village taramathoi cover toba ngamna ba hona ki hairi Khenjoi subdivision ki manung chanba Joldam village da Saint Vincent school ama hangdokre Moredagi kilometer tara tare muksat laga Chandel district ki manung chanba Khenjoi subdivision ki manung chanba Myanmar border maya da leba Joldam village da Thasi Tangkunma thoida Catholic Education Society Manipur ki makhada Junior Saint Vincent school ama Sri Saithang Hauki Finance Committee ADC Chandel na Sigges oidina sangha kre Sangaba ki Tharamadda Reverend Father Victor Director Catholic Education Society Manipur amadi Reverend Father Lodrusami Paris Priest Moresus Yauki Tharamadda Reverend Father Lodrusami na phangdokibada Joldam hairiba kunasi lambi thongna tai chadabana More amadi atay mafamsingda mahi tamba ngamjadaba angangsing yengduna hairiba school asi sakibani haiki Reverend Father Lodrusami na physically, mentally, and financially support Tobibagi Damak Mahakpo Scholastic Management Committee gi John Hawkip na Taga Papongdoki. Taramasiga Marilena Natki Oba Zago Ishekasu Utki. Arunachal Pradesh da Mahiro na Koba Pungni Puni Pangi total shutdown Manungda Hingsha Thokre. Chief Minister Pema Khandu Gilana Yumda Yamlo Miyam Thomjalakpada Security Force ka Miyamga Thokna Kre. Police na nomay kapada miyoy kaya sokle hairi Deputy Chief Minister Sauma Mengi lana yum da su khwisaw narba miyam na landa kre miyam na yum madu mangantaan kre may thaki compound da khamduna leramba gari kaya su may thadoki itanagar amasung masiya koibada curfew thamjing kre irang laksnaba ahamba security forcing kausing kre Indo-Tibetan Border Police ki company Taruk Pusan Kre Home Minister Kumar Waina Haikibada Irang adu laksana ba thabak sangsali Civil Secretariat ta sangna ba honorable miyama police na nomaina kapada sire amana makhongda soki security ki miyoy singama sung miyam khara swa panangki state da gini haiba natana Mamsai amasung Sanglang tribe da permanent residential certificate pinaba state government thabak lakhulak babu miyam na yaningda phunokna pungni phuni pangi shutdown kokibani Sanabagi Pauda District Sports Association Kaksing na Sinduna Satharakiba 15 DSA Trophy
State Level Invitation Football Tournament 2019 की winner अथोकपम Football Club AFC थौबाल न ओइख्रे runners up na Football Club FC lamjau न ओइहौरे ngasi tournament asig loisinbagi tharamda MC Mary Kong की advisors ओइरिबा social worker L Akhup Kom na अथब मिथुंग DSA Kasing President Y Mangol Jau na tharam mapu aduga Kasing District की Superintendent of Police Victoria Yankom amadi Jiban Hospital की Managing Director Dr. Y Asokumar na akhana mithung sing oina saruk yakhi DSA Trophy asigi ngasi final match da AFC Thobal na FC lamjau bu Panjal Mari amada maithiba piduna AFC Thobal na trophy asi lokibani AFC के पंजन सिंह अदु AFC थौबाल की जर्सी नंबर 16 प्रेमजित ना मैच के मिनट 15 अमदी कुंट्रा जर्सी नंबर 11 साइदु ना मिनट कुनमरी अमदी जर्सी नंबर 25 ओकेन ना मिनट कुमंगा द सनखी अदुगा FC लमजाव की पंजल अदुना जर्सी नंबर 25 TS प्रेम कुमार ना मिनट निफुनी थोई चटपद सनखी 15 DSA Trophy State Level Invitation Football Tournament 2019 asigi Best Manager FC लमजाव की Y दिलीप कुमार ना ताखरे Highest scorer na FC Lamjau की L Kishan na Best goalkeeper na Upsamanta की Jingthan Singlai Best midfielder na FC Thobal की MD Shaidur Man of the tournament na FC Thobal की M Premjit Fair play team na AIFA Irengban Best defender na AFC Thobal की CS Govind Man of the final match na AFC Thobal की K Ananamadi Best coach na AFC Thobal की KS Inausana Taki All Jiribam Sports Association asa Jiribam na sinuna Jiribam High Secondary School gi playground da team trani thoina saruk yadun sathariba 7 KSIS Noni Gopal Memorial Invitation Football Tournament 2018-19 gi ngasi sanaki bani suba quarter final league match da 11 Star SC na MPSC bu goal amasino da maithiba pikre hayengi third round quarter final league match da YDO amadi SYSA Tamenglonga sanagani Hozera Bedamaro Pamka Nat Tamzari PM Kisan Yojna ngasi PM Modi na launch tawkre handaki budget asi hopeless ni haina social researcher amana haiki AFC na DSA trophy ki winner oikre ngasi gi de Paodam pijaba matang ngase loisinjare miyeng tabiri basingbu amuka na kurumjari